मफम कयाद इम्फाल तुरेन की तोरबल कायरे डेंजर लेवल की मथक्ता इसिंग चेलकपदगी तुरेन मपालदा लेबा मियोय कया मी पाइनदुना अहि तुमनद्रे कांगपोकपी डिस्ट्रिक्ट की कली खोला बस्ती द चिंगमाई किंथखीबगी फीबम नेशनल डिजास्टर मैनेजमेंट अथॉरिटी की टीम अमना यंगसेंख्रे तुरेल तोरबान द लम लौसिंदुना साजिल्लिबा सिंह गवर्नमेंट की याथंग लाक्ट्रिंगई अथुबु मतमदा सिदोक्तबा चीफ मिनिस्टर ना अपील तौरक्ली सोंग मणिपुर दसु वर्ल्ड ब्लड डोनर डे पाक्थोक्रे चिंगनबा लेतन ईपीबीयू मियोइबगी पुंसी कन्बियू हाइन हेल्थ मिनिस्टर ना अपील तौरक्रे Impact News ni Prime Time Manipuri News Bulletin dai khaidem jentezina huje pungja si faw ki marba pausing mayam da pizari Numit kharani sida chukhiba nongna Imphal turen imai pathok tuna chen bata natana torban mafam kaya da kaire Imphal East ki kairang pangal umang konjin laikai da Imphal turen gi torban fit yangkhai rom kaikre torban kaibagi thongdok asi haukiba ahing dong yai matung pung amarom tabada miyamna tumna khiba tanjada thokibani Laibak thiba thokdok asida laikai asigi yum kuntra rom awangata thokre madugi mathakta yumgi potlam kaya isingna thumjin khiduna hauzik mafam asigi miyamna chawna khudong chadaba mayuknari marak asida Irai kallaba ichaw marakta Khurai Assembly Constituency ki MLA Sushil Dro masai yauna miyamna ngasi ayu angan badaki excavator yauna faklong uwa amadi leibak haiduna ising thingnaba hotnaki amromda turen torban kaibagi awaba mayoknariba mafam asida chief minister amadi IFCD minister laktuni yangsilamle ichawna sokhallaba laikai sigi miyam gidamak lainga ki maikai digi piba yaba mating pigani haibagi thazaba su piramle Loina, ichawna awaba tahalaba mafam asigi miyamna laingak amadi mari leinaba department na atuba matam da khundalaitan ba yana ba thabak paikhatpina ba impact news na wafam kaya phungdorokli Ama po thoki de khoi na punsida han ba hek yum palak pa de gi sumai na thoki ba khangde imung ya aka ye toy amanga ta de yamna yawrai khoi gi de government na mateng daw du pa me khoi awaba nang laba jung kai laifam chafam khangdraba mayamni Manipur sarkarna ma parja ama oina awaba sibu mateng panghan janingi aduga anayek kaya su lakpa jai isingdal loina na lairagadabani punam magasibu Manipur sarkarna amasuk mari lainaba department singna awala pa yengbiraga ikoi khwai punam pu mateng pangbina baidamu ningsing janingi Sang khoi gi mamang da hau hiba congress ki sasan na khoi semaktra bana maram orkanda akhoi di thani ahum khada ngai de adu asida khoi kayam sem doi no ba hanai pali ba khara duna adum moi masen gi manaba khoi sam sam hoji imphal manung de yengbiyo khurai kendra gum bahai ba jaga khara se masi yamna sotha bane ba aduga asuna kan da kha mai ge rom da thawal ga sim chakhol khre ba hek daka le ba ge loina ma so da thada gi maram orkanda akhoi suna kan da ho bane nai haining e Nakalam romda mayang Imphal Chabung Company da su fit chamarom sang na Imphal turen gi launambal kaire turel torban kaibadagi chentharakpa isingna mafam asigi yum in khol kaya thumjin khre loinana labuk kaya su ising thumjin badagi law uba yadabagi fibam da leire madugi mathakta nga farm kaya su ising thumjin lakpadagi chenthokre Haribo mafamasi miyamna faklong amadi wa yungduna ichaw thoktanaba senari bani adubu ngasi numit yungba aduwaida khanghaudana kairakpani kairaba torban asibu uwa yungduna amadi leibak thonduna hauzik ichaw thingnaba hotnari adubu ngasi athengba Paubagi manungda ising thingba ngamhaudrabadi hen awaba mayok nabagi fibam da leiri ichaw asina maram Oiraga mafam asigi akoibada leidiba miyamda chawna khudong chadaba mayokna hanbata natana mayang Imphal Power Station amadi All Indian Radio Imphal ge transmission ki campus su ising thumjin kiba yabagi akiba leire
Imphal manungda cheliba turel singi imai wangkhalaktuna danger level gi mathakta ising chelakpadagi Imphal turel mapanda leiba mioi kaya mipainaduna ngarang ahing tumna khidre Imphal turen gi paringda leiba laikai laikai gi miyam thoraktuna turel khongban semjinaki ngarang numidang wairamdagi truck singna leibak puraktuna fibam soknaba turel khongban singda leibak thaki leibak sing adu laikai miyamna borada hanjinduna fibam soklaba Kairakpa Yaba Turel Torban Singh da Thonaki Amadi Faklong Kaya Kajinki. JCB season aduna ngarang ahing chupa ama miyamna makoi gi laikai gi Torban Kintadanaba haiduna semjinaki. Hozik fawi oina Imphal Turen gi Torban ayambagi fibam patri. Kangpokpi district ki manung chanba Kalikhola basti da chawna chingmai kintha khiba adu National Disaster Management Authority NDMA na tharakpa team amana yangsin create team adubu luchinglak khiba Geological Survey of India ki mission IVA Central Headquarters ki Deputy Director oiriba Dr. K Jayabalan na Kalikhola ki chingmai namthariba si umang kokthokuna pamlo uba amasung pukri macha tawduna ising tungsilakpadagini hairi ngasi yupung nipan taba matamdagi Geological Survey of India CWC CRRI New Delhi NDMA gi landslide and avalanche ki consultant yawba officer taruki team aduna yangsinba hauki officer singna yangsin khiba namthakhiba chingmai adu hanadagi henna leibak namtharamki Leibak hena namthakhiba aduna maram oiraga paktaknana leikrak launa chatpada natana leinang inkhatlakpa thengnari Dr. Jayabalana luchingba team aduna kinthakhiba chingmai adugi ising chentharakpham lok chingkhong amasung turel mapalna chingba mafam sing changduna yangsinki team aduna Kalikhola da natana ngarangda leikrak chatpa haurukhiba Kalikhola gi hek mayog nabada leiriba makuli khulsu yangsinki makuli hariba khul aduda gi yum taret lomda leiba mioi sing safagada mafam sing da thaidokre temasina Kalikhola basti leiriba kinthakraba chingmai asigi manak mathak thangba lomda leiba khul amasu yangsin gani BRTF amadi SDRF ki mihut sing nasu yangsinba aduda mateng pangki chingmai yangsinba loiraba matung Dr. K Jayabalanna preliminary finding ki matung inna mioibagi asoibadagi thokpani kinthariba chingmai asibu leibak sing asi haujeksu ising na hen na yauri nong makha tana kharakanna churaklabadi chingmai asida natana anakpada leiriba chingmai ataisu cheksiningai oi hairi Fanglakhiba khudam sing amasung kari thodang paikhalakadage haibadu mari leinaba authority da thagalakani haina mahangna phongdorki Main causative factors as per the preliminary studies reveals that one is the toe cutting by the existing river course. Then is the second is anthropogenic activities. Anthropogenic activities by means of terrace cultivations and the blocking of the existing streams, making a temporary pond in the higher reaches that leads to the exceeding the threshold limit. That is oversaturation of the existing soil. But today we have observed and we inquired, but further deterioration has not taken place. Seems to be stabilized. Of course, further studies has to be evaluated. Prime Minister Narendra Modi ki lamjing makhada India pumbada paikhatlakpagi matung ina Manipur da paikhatliba chawkhat thaurang singthaduna Manipur ki Chief Minister Nongthombam Biren na Manipur amadi Center da leiriba BJP na luchingba government pu thagatpa yaba wakhai thagatkare Center da BJP na luchingba NDA government na leingakpa chahi ahum mapung fabagi thoram ngasi Imphal Central amadi Imphal West District BJP ne sinduna thangmaiban leiren hanjaba laikai da leiba ibudau nautingkhong lai haraupam community hall da pangthoki thoramadu da Chief Minister yauna BJP ki tongan ba MLA Parliamentary Secretary Singh amadi party ki luchingba kayana saruk yaki thoramadu da athoiba mitunglen noikiba Chief Minister Nongthombam Biren hai Prime Minister gi lamjing makada paikalakliba thabok thoram singgi manungda matam kaktaba economic blockade handok hankiba chingtamgi mari naksinnaba hotnarakpa lambi thong amadi PMAY PMUY na chingba tongan ba scheme kaya singthaduna BJP gi government pu sing thagatki ihan hanbada singamadi tamani gi marakta
खाइबुंग तानबा नुंसिनदनबा तौरंबा अदुगुंबगी खोंथांग अदो अखोई थुगाइनबा हान होने प्राइम मिनिस्टर मोदी जी की यामना नुंसीबा मागे यामना वाखलोन यामना भासब वाखलोन आइगे सरकार काइदग लोरे आइगे सरकारी फम तुद्रग लोरे ने कोई लाखपनते लेबाक सेमदनब लेबाक की प्रजा तंगन लाखपनी हाइबदुने सुमदगी कुनमा थोई खतने कोई काबा ngasi बीजेपी बु नुंसीबिदना एमएलए मयाम अमा संगबिरक्तन ngasi अखोई कुंथ्रा सुरे इसा लायेंग नब नमजदबा नोमगे हाजिरा सुरग साबा साबी मयाम मणिपुर लेरी मधुगुंबा इमुंग सिंह अदुगी दमुतनि ngasi अखोइना ngasi जेनिम्स हॉस्पिटल दा अमदि मणिपुर की लेरीबा हॉस्पिटल कुनग तरुक इम्फाल मार्केट दा लुपा चनी पीब हिदाक तो अखोइ अताब ममल लुपा कुनमंगा दा कुनद फंगनबगे स्कीम अखोइ होगोग्रब नाकलम रोमदा ngasi ki thoramatu mari leina chief minister na ising ichau thokliba si mahausa na thokhan ba nate ekoi mioiba na wakal tadabadagi thokhan bani haiki loinana turel torban da yum sazinba dukan famzinba club saba community hall na chingba sajaliba sing asi government ki notice laktringai da athu matam da isha isha na hongdokna ba chief minister na appeal tawkre chief minister na hai aikoi isha isha na wakal taraba matam da ising ichau da natana tongan ba khudong thiba kaya dagi ngak thokpa ngamgani lam khopchin badagi lekai da leiba iram nala sing khuzilakpa amot akai kaya thadaduna iram nala phunjilakpa loinana turel torban da yum kai dukan kaya sajilakpa asina ising ichau thokna bagi achauba maram oheli government ta khak tainaraga yaroi miyam na isha isha na wakal taminaraga maduda government na paikhatpa yaba thabak sing paikhatlaga miyam gi yaifana ba hotnagadabani haina chief minister na makatana phongdoki लिलोंग दगिना बामो लेकाई की थोंग दुबा कोई सेंबा होरमम ने फजना मनुंग जतें तोकना बामो लेकाई की मथक तो हेला खटप कांदा अदुम स्कूल लेरमे असिदि गवर्नमेंट के अरिबे स्कूल नि सोपी गनो हायरे क्लब लेरमे असिदि अखोई की क्लब अमतनि सोपी नो हायरे कराई द नोबो इसिंग चेंदुइसे इसिंग चेंद्रम लेत्रदि चावबा ताबनि चावरदि थुमबा ताबनि मसिदै सरकार ताइनबा याब्रा सिनि दै नाइदि नोंजाव लाखदबो वालि हुजे खोइ लांबनि खोमबाइना बसु वालि मधुदि सोइदबिने दुम अदुना अदुगी ममांग सिदा इसा इसाना यारगदि साजनरिबा क्लब ओइगेरा पंचायत घर ओइगेरा स्कूल ओइगेरा अदगी पोलोइभम ओइगेरा कम्युनिटी हॉल ओइगेरा मसे लेकाई दुना चानबीदना अखोइगी सरकार की नोटिस लाक्तिङाइदा मफम चाबदो होंथोकपियो अखोइ सरकारना सु मतेंग पांगजगे अदुगा तुरेल खोंनुंग जो अखोइ तेंग थोकनबगी थबकतो सरकार पाइखतजगे ना इसिमददि मयामदा अपील तौजगे Northeast Region Commonwealth Parliamentary Association NARC की तरगतरुक sub annual conference saruk yanaba Lok Sabha की speaker Sumitra Mahajan ngasi Imphal da thunglakre Lok Sabha की speaker asin Imphal International Airport da thunglabaga Manipur Legislative Assembly की speaker Yumnam Khemchan okay hayengdagi hawduna pangthokodariba conference asi Lok Sabha की speaker Sumitra Mahajan na hawdokani conference asida NARC की chairperson su oiriba Meghalaya Legislative Assembly की speaker AT Mondal yauna Northeast State Singh की speaker deputy speaker amadi legislature kayana sarukyagani ngasi malem pumbu ki oina World Blood Donor Day haina palan tauri Manipur ki oina su National Health Mission Manipuram the Health Department na sindona World Blood Donor Day ki thoram Palace Compound da leiba Manipur Film Development Society ki hall da pangthokre thoram adu mari leina Health Minister L Jayant Kumar na haikibada potsak amana mahut sinjinba yadraba EP tuna miyoiba amagi punsi kanba sidaki henna chawba thodang leite miyam na EP baga mari leina aranba wakal pumba thadoktuna Chingnaba Laitana EPBU Mioibagi Punsi Kanbiu Haina Minister L Jayant Kumar na Phongdoki Nakalamromda State Asigi Oiba Matamga Chunaba Blood Bank District Hospital Kudingda Laihanaba Health Department na Kanna Hotnari Haina Health Minister Sina Makataki Ngasigi Thoramadu da Health Amadi Ayush ke Director Dr. K. Lokendra Health Services ke Additional Director Dr. H. Ranjit Dr. S. Madikanta Dr. P. Shamsundar Yauna Miyoi Kiana Suryaki Ngasigi Thoramadu Mari Lainana Singtanangai Oiba blood donors sing da Kudol Tamduna Ikai Kumnaba Utki High blood sing command together intake yam the moon that anytime the club on the kapia won't have targeted yam technically blood storage like the hen more technical but the hen advancing home the blood bank adi akui thamataga lai every district hospital akui mate blood bank akui ki lagi taka laksh lai nahi any emergency la pukan bit tong da bagini na hai bagi mate akui ki
ꯑꯗꯨꯒꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁ ꯑꯃ ꯂꯩꯐꯝ ꯊꯣꯛꯄꯅꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯖꯁ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯇꯧꯅꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯣꯠꯅꯔꯤꯁꯦ Numinasga Mari Lane sees a blood bank and transfusion services in a voluntary blood donation camp ma hospital asigi blood bank tangasi pangthokre ngasi camp da volunteer sing Mahiroi Singh Swiss Academy of Nursing amadi hospital asigi staff sing yauna miyoi kuntra ma thoina EP ki Bishnupur district ki Nambolda self-help group semduna napsha gi cheng yelib agents sing lokthokpa yaroi haina self-help group ki nupi mayamna DC office da thomjin kre Nambolda thagi napsa gi makhada fangpham thokpa cheng yende haiba wahawdagi DC agents sing sintokani hairakpadagi nupi mayamaduna DC office tamna thomjilakibani self-help group ki nupi amana cheng yende haiba si cheng yeliba self-help group nifu sida cheng yohalaktabana cheng yen bangamdabani cheng yendaba agents sing gi asoiba leite aduna agent sintokpa yaroi haina phongdoroki Sarkarna pirakta basiyang akoy agent na natragana akoy gi sele group na akoy piraga lekai de yen bangamde aduna sarkarna pirakta bana akoy yenda bani sarkar duna manghalamba na khangde kada ida thami banoi ro thibiro agent da khutang da sinabiro loina na akoy sele group na akoy cheng yen jagi haiba akoy wafam jini agent sinba haiba wafam asi akoy amata yaroi akoy sele group su hojik lai riba awat pasiyang singche thibiriba isilinaw singna agent da pibiro amadi akoy da sele group ta sinabiro akoy ta cheng na yen jagani Status ki lambi thong semba madi ngakpagi thabak asi khumang chawksin na paikhatpa ngamnaba State Road Task Force linkhat pinaba Manipur Road Task Society na lainga ki pukning chingsilakti ngasi Manipur Press Club ta pangthokiba paumi sing unaba da society asigi General Secretary RK Ranjit High Task Force linkhat pa asina status ki thabak fangdana leidiba Naharol Singh dasu achoba khudong chab ama oigani haiki Hiramasigi matangda atuba matamda CM na cabinet ta pukhat piduna ware lobinaba society asigi maikai dagi appeal tauroki अखोगी ऑर्गेनाइजेशन मणिपुर रोड टास्क सोसाइटी असिना अकन मणिपुर सरकार दाबी तौजरी मदुदी ऑनरेबल चीफ मिनिस्टर श्री नोंथोम बिरेन की सरकार असिना थु मतमदा यारगदी निमित तेरेनी की मनुंगदा कैबिनेट वारे अमा लोबिदुना स्टेट रोड टास्क फोर्स अमा थंबियो है मतमदा वारे लोबि मतमदा ममिंग होंबिगिबा याय अदुबु थीमदी रोड टास्क फोर्स नि कतुंगदा अतेते इंटरडिस्ट्रिक्ट रोड असिंग मसेंगपदा यामना मतेंग ओइगनी Lamdamasida hangliber private school singi matang the regularization yang sinabagi thabak kanna chathari haina education minister TS Radesham na phungdokre loinana status gi education chokot na bahot na bada private school singna lawriba thawtang busu minister da singthaki wafamasi ngasi chahi asigi SSLC the higher secondary examination da KM Blooming School Khangaboki makok takraba mahiroi sing okpagi thoram da phungdokibane ngasi gi thoram da Khangaboki MLA Okram Suraj Kumar Su Sarukyaki Matang size the break हम लोग जगह मणिपुर में दिमालेंगे टोंगान बे इपाउ सिंगल ने कोई ब्रेक दिया तुन हंजर के इम्पैक्ट न्यूज़ में मीटिंग तादुन रिव्यू बुलेटिन से मखाता पाउ सिंगल ने ब्रेक की मतुंग में आबो मुकन ताराम नोकचरी All Manipur United Club Organization Amukona Sinduna Taraga Taruk Lak Suba Protest Day ngasi Kwakatel the Pangthokre Haukiba English Aniga Subna Amagi Jun Taraga Marida Bangkok to Ancient IM Amadi India government Anigi Marakta ceasefire agreement signed Taunakiba Adunam Manipur Gingam Kai Amdi Miambu Machetana Tugaina Bo Honabani Haiduna Numit Asibu Protest Day Haina Chahi Kudingi Palan Tauduna Lakibani ngasi pangthokiba protest day aduga mari lainana amuko ge president PS Devana haikibada English ani subna amagi juntara ga mari buning singduna numit aduda thokiba thodok adu gi matungda thoktana ba protest day asi pangthoktuna lapani masida kanglup amatada atamna na natraga nakoinana singnaba laiti haiki Manipur gi apunmugi saktam ngaptuna thamnaba gi wakhalonda pangthokpani haine sumhagna makhataki Masi aikoina phamjariba sit in protest asi kanagumba kanglup ama phurup ama gi mayokta nate organization am gi mayokta nate Bharat Sarkar na Manipur miyam da Manipur da akhoi gi divisive policy ma matam sangna dagi chathadana lai without territorial limits haiba Nagaland khaktang da ceasefire chatnar madu Manipur yauna awang nongpok ki mafam pumna mak chatnarak padagi khoi saunaraba miyam na
ihau haurakpa inagiba tawkiba do matungda amona tawraktana bagidamagta ngasi si yamna maruiba numit amakhakni haidana amukona lawjaraganda aikogi chingtam mayam chingji pulap punjalaganda asumlaba protest pangthokjaban ngasi gi numit si maru oiba khaktanatana 18 June haiba adumlaba thawai katkiba makoigi mafamda koi hailai amato oragasu katlaga Manipur bu kanbada makoina mangjin thab kibagidamakta aikoina makoibu ningsingba yamna tangai phade Cycle Assembly constituency ki MLA Yam Thang Haukip ka loinan Education Minister T.S. Radisham nangarang constituency sigi manung chana labor school singi fibam yangsin kre Education Minister na yangsin kibi school sing adudi Tangtong Higher Secondary School Tangkhan Pai Kasturba Gandhi Balika Vidyalaya Ikau Mulam Amadi Deputy Inspector of School Cycle ni Chahi isi class 10 di 12 ki parikha singda mai paklaba kendra ki mahiroi singbu okpugi thoramda saruk yaraduna Minister Radeshamna Assembly constituency isi da college ama laihanna ba mathau tai tare haina phongdoki higher secondary level ki mahai tamlaba matungda mahiroi singna college leitabadagi lairik makha tamthanaba atopa mafamda chatpagi khudung chadaba mayoknari aduga mahiroi kayamasu makha tamthaba ngamdabadagi mahai tamba tokpasu yauri haina minister na phongdoki mai masinga mari leinaba infrastructure khudimak laihanaba honagani haina su minister ki mai kaidigi thazaba pk Hayang CM Secretariat Pangthokadariba Anirak Suba Miyam ki Numit People's Day ki damak Sem Saba Punamak loire. Hayang ayuk pung nipanda ki hauraga nuktil ki pung ani fauba Chief Minister and Biren Singh na Miyam ga unaduna makoy ki wakat amadi awanungai Singh tagadori. Chief Minister Khak Natana Minister Singh Administrative Secretary Singh DC SDO amadi HOD Singh Su Hayang Mifam Miyam ga unagani hairi. Uripok Wajaspati Maning Laikai dagi Lakhi Piari amadi Monica Mihat ka Hiram Amatada Mari Leinade haina Laikai Simaktadagi Mimanadana Hingliba Naurem Naubi Chana Miyamda Sengtorokli Ngasi Manipur Press Club ta pangthoki pa pangmi singu unaba amada Naubi Chana misi edu da chenaba Hitler ga koiba chatmi naruba natana Mihat asiga Hiram Amatada Mari Leinade misi asigi matangda mahakpu police na amuk anirak kauki adubu wahang pahong tawrab matung mara laitre haina thadroki Pok padagi haungna khongna chatpa ngamdabada Pamlaga Chatliba Mahapu Laikai Amdi Laibak Miyamna Mitying Lana Ying Bigano Haina Mahang Fondoki. Ai Koksali Maramse Magi Marando Nasai Matien Manang Hodabama Aiki Nataladi Mai Wakanda Ayona Doshazit Langjanaba Yum Tanabrina Maga Salaga di Mangona Taina Bina Nava Aikana Sulejade Pusu Kanjadeva Man Hali Hatise Kona Puyu Wakanda No Nini Mulekan of Majid Drake Hogo Polak Jala Nepo the Diana Kaleva Matu Pata Torumbe Aigi Mangadi Numichi Toduk Mahapelam Chale Sapan Ama Tongai Aduna Tanama Iona Kanto. Moral Education Center Iroi Shembana Sinduna Scientist Guneshwar Thangzambu Okpugi Tharma Pangthokre Iroi Shembada Leiba Moral Education Center ki complex ta Pangthokiba Tharmaduda Mahiroi Kyasu Saruk Yakibagaloina Scientist Guneshwar Thangzamna Mahiroi Singbu Pukning Thogatuna Mahida Pukning Changna Wafam Kya Phongdoki Amasung Mahiroi Singha Interaction Program amsu Pangthoki Guneshwar Thangzam Max Planck Institute for Solar System Germany da Vasta Compositional Heterogeneity haiba hiramasida research taukibaga loidna mahakna paikhat liba research project adu International Astronomical Union na masak khangbiduna asteroid amagi maming bo thangzam haina mingthon kibani ningsingba yaba amana Guneshwar Thangzam Englishing amaga chamapal ga marfutara ga mapanda Moral Education Center na sinba state level science amadi mathematics competition da nipan superposition ta kibani Wangkai Kaichel Asangbi Community Hall na Konba Mafam Singda Labor Class 10 amadi Class 12 ki exam the first division the Mai Pakraba Mahiroi Singh asi Naharol Sintha Kanglup na Sinduna Community Hall asida taram okre Tharamadu da Manipur University ke Professor MC Arun na chingba masak naiba miyoi kaya na saruk yak ki loina na Mai Pakraba Mahiroi Singh da pukning thagatuna khudol pot kaya supi ki
World Environment Day gamari leina na Desham Imphal East District Council na sindu na tongan ba mahiloi sang singda u chara thaba ge campaign chathakre lamlong kaithel da gi haukiba campaign asigi sarok ama oina makhal kaya gi upal wapal thaduna asangba malem ohelasi haiba project puba cycle rally amasu Imphal gi akoibada chatki Kaisamtong hodam leirakta leiba hodam lairimbi hainan ningthorol kayagi hangtaktagi leiraklabasu kanagumba miyoi kharana maming matha onthoklaga atopa lai ama life amadada mahut sinjinna ba hotnariba si tawbigunu haina Manipur Pandit Loishangi cherol amana yamna kanna yaningna ba phongdorokli loinana leiba sida leiriba umanglai amadi sagai gi lai singi puwari na thaiduna manghana ba hotnarakliba sida amaiba pena amadi amaibi na saruk yabigunu haina cherol asina makhatari Imphal East Commando, Imphal West Commando amadi Taruk Suba Sam Rifles ki Kangbu amuna ngarang numidang athengbada Pripa ki cadre ma fakre faraba cadre adudi Sagol Sem Noyon Chahiyang khaigani thoi apokpa leikidraba Kame Kawi Irilbung Police Station gi manung chanba Bamon Kampu makha laikai dagini faraba cadre asi Police Station asida sina kre hairi Churachandpur PS ki team amana Churachandpur district ki New Bazaar Thangzam Road ta leiba godown kharada thiba humbada lupa lising humpuga taret ka chanipan longi senfam oigadaba yungang amasung beer bottle sing fagat kare police station adugi additional SP operation M Kumar Jitna luchingba OCR ki Anil Kumar amasung women police ki apunba team amana chathakibani team aduna tongan ba miyoi ahumdagi Indian mad foreign liquor bottle chaniga nifuga humdoi amasung beer bottle nifuga taret fagat pangam ki yolambagi damak fagat khraba abung sing Hemam Momocha amasung Paumin Lal Wi-Fi ki mathakta case laukhat kare hairi Bishnupur district ke tongan ba mafam singda food safety wing amasung district police na hidak mana gi pothok yonba singi mathakta drive chathakre SDPO Binoy amasung OC Razu Khan na luchingba police ki team amana Bishnupur Mayol de hidak mana gi pothok amasung license yaugdaba Morerom de gi pusilakpa potlam sing fagat ki food safety wing gi team amana su Nambol Ningthokong amasung Bishnupur Mayol da hidak mana gi pothok yonba dukan sing changduna potlam sing fagat ki police amasung food safety ki tongan ba team asina charak na lupa lak ani hen bagi potchai sing fagat pangam ki fagat laba potlam sing adu Bishnupur gi maning thangba maikai da leiba west area da mai thadoktuna manghan ki Manipur government ke 100 days ke manung channa akoi gi type se tasajabani aduga type chachajabada akoina pharakpa adagi port akoi Myanmar rom dagi puselakpa local production da so akoi gi phasai gi akoi gi logo sing tha daba hariba problem sing ase masi akoi ngasi gi kano sida akoi disposal tokjabani All Manipur Student Union AMSUM the Coalition Against Drugs and Alcohol Kadaga Punna Kusamnaduna Let's Stand Against Substance Abuse Haiva Wakolonisida Yumpam Ubak campaign among Asidagi Johnstone Higher Secondary School in Fall the Hogdokre Nasigi Hogdopagi Toramadada School Principal in Charge Ayakpam Sangita Kadagi VP Hizam Priyo Kumar AMSUG President Manjit Sarang Timnas Rokyaki Loinana Dr. Ahibam Jayantu Kumar Singh Patmasri Awardee Resource Person Loina Sarukyaki Jose Ngasinomagi Sanabigi Pau Pizari. All India Football Federation ki bidding Makhada All Manipur Football Association as Sindona Pangtokiba AIFFD license course ngasi. Loishin Kre Manipur Olympic Association ki Sanglenda ngasi Pangtokiba course asigi. Loishin biki Thoramadu Malema sida Ladiba Miyoi Kayana Kwaidigi Pamba Masana Amoriba Football Masana sida Ehenba Midyang Changbaga Loinana Masana Sibu Henna Paktok Chok Tokanba Amadi Afaba Sanaroi Masing Henna Putok Nabagi Pandam da Pangtokiba AIFFD license course sida Punas Miyoi Kunga Marina Sarkyari. Course asigi instructor na AFCA license holder L Chauba Devi Amadi coordinator ki Thogdang na TS Ojit Lauki Amfa ki President S Sanatomba Assistant General Secretary L Jyotirmoy Roy Treasurer H Mainihar Galloinana AIFF ki Observer Amadi AFC ki Regional Instructor S Ekendro na Thas ki Taradagi Haukiba AIFFD license course asigi loishin bagi Thoramadu Dastarugyaki
नुमित मंगाने सिदा ओजाना ताखिबा practical khangde theory khangde noi brain da soina khar larman madu noina yumda laga experiment tawa trial tawu jeng taw noi chu angtang changing tawga mathang thang consider ko d degi c degi b degi a angtang ko chu masak thokpa masak naiba course angtang oige manipur gi team ma pawa pai gi haibigi pungning de thamaga ain haigiwa yumna hadaga ai experiment trial evaluation adugi result do yengbiu Thawal amadi Kakching gi under 14 boys district level Subroto Mukherjee football tournament ngasidagi Wangching da leiba district sports complex ta sanaba hokre tournament asigi ngasi hanba sanakiba match amada Little Standard English School Ichamna Brilliance Academy Thawal bu panjal taret amada aduga anishuba match tana Springfield School Wangjing na New Public School Khangabokpu Panjal Taret Amada Maitiba Piki ngasidagi haukiba tournament asigi ahum suba match ta A Dorendro Memorial English School na Rural Public School Wangjingbu Panjal ahum amada Maitiba Piki football tournament asigi hagdokpagi Thauramadu da Thawal District Youth Affairs and Sports Officer L Purnima C amadi department asigi masak naiba mioi kayana sarukyaki hayeng chathariba tournament asigi under 17 boys ki makata ba match sing sanaragani Chali bachahi asigi September thada Kazakhstan da pangthokadariba belt wrestling world championship ta saruk yaruna bagidama lakliba August thadagi India camp pangthoklakani masigidama All Manipur Traditional Belt Wrestling Association na tongan ba wet categories ta punna nupam di nupi sanori kun khankre championship asigidama khallaba sanori sing na chatliba thasgi kun fawgi manungda mari leinaba chechang sing association asida pisilakna ba khakalakli Arabada bulletin asik headlines amuhana mayam da thamjage Mafam kiyada Imphal Turen ki torban kaire danger level ki mathakta ising chelakpadagi turel mapal da leiba mioi kaya paina duna himpunadre Tangkokpi district ki Kalikhola bus street da Chingmai kinthak kibagi FIBA National Disaster Management Authority ki team mamana yangsin tre Turel Torban da lam loksinduna sajaliba sing government ki yathang lakringai atum matamda sidoknaba chief minister na appeal tawrakli Amasong Manipur da su World Blood Donor Day pangthokre chingnaba leitana EPBU miyoibagi punsi kanbiyo haina health minister na appeal tawrakli